Akashbani Imphal Maibam Dwijamani na pau pajari ahanbada maruiba pau Taranipan suba Lok Sabha mikhalgi vote masing haujik haiki matung ayuk pung nipan dagi thiragani Imphal West Imphal East amasung Thoubal yauna raija sigi jilla kharada vote masing thigadori pasigi yenglaga gari sathok jasinda ahongba leire amasung leibaga sigi tongan ba raija amasung union territory singda handak pangthokhiba Taranipan suba Lok Sabha mikhal thengnakhiba mirep singi maraipak ngasi leplagani Taranipan suba Lok Sabha mikhalgi vote masing haujik haiki matung ayuk pung nipan dagi thiragani punna seat samanga ni phumdoi leiba Lok Sabha seat sing asida mikhal thengnakhiba mirep singi maraibak ngasi khanglagani loinana leibaga sida India Alliance amadi NDA gi marakta karamana sarkar paigadiga haibasu ngasi adumak khangba ngamlagani vote masing thinanabagi damak sem saba punmok loire vote masing thibegi poll election commission gi website results.eci.gov.in dagi natraga voter helpline app dagi phangani Manipuri gi oina inner amasung outer Lok Sabha animaki vote masing housing haki matung pung nipan dagi thib hogani Lok Sabha seat animaki mikhalgi poll numit yungba mamang phawbada phanglaba yai haina pari Imphal East, Imphal West, Bisnupur, Thoubal, Sandel, Ukhrul, Senapati, Kangpokpi, Tamenglong, Surasanpur amasung Jiribamgi punna district headquarters Taramathoida counting center kunmari hangdoktuna vote masing thigani vote masing thigidori basigi yenglaga lambi satok jasinda ahongba khara leigani Imphal West ki oina Naurem Thong Laisram Lerktagi DC office complex phawbagi lambi vote masing thiba loidriba phawba athingba thamle Langol Game Village amasung Uripok Kangsub rota lakpa gari sing Singangbam Lerak lomda satkani Imphal West Zilla gi DC office complex ki counting center da ikoi gi paumi Rajkumari Mangal Sana lere Mangal Sana haujik vote thipam da sem saribagi matang da wafam khar thambiu Dwijamani aina hujik lairibasi Imphal West DC complex ki hek changakpham gate manaktani rajya asidasu handak pangthokkiba Lok Sabha mikhalgi poll ngasi lauthoknaba Imphal West DC complex ta ningthina sem saduna leire ngasi ayu pung 9 taba matamdagi vote masing thiba hauragani dol singi counting agency mafam asida lakba honare mafam asida security gi akanba checksing thorang mapung phana lokhatpa uri state force amasung central force singna ningthina ngak senduna amadi check tawduna DC manungda miyoi kaya changthok changsin tawhanba uri media gi kangbu singchu mafam asida lakba honare aikoi gi Akashbani Imphal gi I pau kangbu nasu matam gi oiba mikhal gi poll sing miyam da khanghanaba hotnari Dwijamani Thagasari Mangal Sana Thoubal Zilla gi oina Imphal lomdagi kaksing tamna lakpa gari sing Nepra Sarangpa lomda laklaga Wangbal Hayel Labuk paligi lampi romda satkani Khangabok lomdagi haigalakpa gari singna Nepra company lambi da laklaga Sarangpa Nepra junction phawduna Yaripok lamkhai romda satkani Khongjom lomdagi Imphal tamna haigalakpa gari singna Wangbal Hayel Labuk pali romda laklaga Yaripok lamkhai tabagi lambi romda satkani Imphal East ki oina Porompat crossing dagi DC office complex lomda lakpa gari sing Jenims road amadi Ayangpali road lomda satkani Kongpal Iran Phamthong dagi DC office complex lomda lakpa gari sing Kongkham Leikai amadi Khetri Leikai gi lambi da satkani Eka train crossing dagi DC office complex lomda lakpa gari sing TV Tower road lomda satkani Thoubal Zilla gi DC office complex ki counting center da leiriba ikoi gi Thoubal paumi dagi paudam ama Security ke akan section thoranga loinana Thoubal district headquarter district Taranipan suba Lok Sabha mikhal gi vote masing ayupung nipal hek tabada thiba hongna ba sem saba loire district asigi oina vote masing thiba asi counting center ani da pangthokani deputy commissioner Thoubal gi complex ta leiba BDO Thoubal gi office ta counting center number 1 oigani counting center asida Long Assembly constituency amasung special polling station outer gi vote masing thigani counting center number 2 main counting hall la hall ani khajoktana hall number 1 da 31 Thoubal Assembly constituency 33 Herok Assembly constituency 34 Wangjing Tentagi masing thigani hall number 2 da 32 Wangkem aduga special polling station 35 Khangabo Assembly constituency ki vote masing thigani han boina Nilong Thoubal amasung Wangkem ki vote masing thigani Hoji vote masing thibe yawgadaba tongan candidate singi counting agent sing DC gate mamang da laktuna queue lepa hore Akashbani Imphal gi pawgidamang Thoubal DC complex gi chabam pino
ꯖꯤꯔꯤꯕꯥꯝ ꯖꯤꯂꯥꯗꯁꯨ ꯑꯥꯎꯇꯔ ꯃꯅꯤꯄꯨꯔ ꯂꯣꯛ ꯁꯚꯥ ꯀꯦꯟꯗ꯭ꯔꯒꯤ ꯚꯣꯠ ꯃꯁꯤꯡ ꯍꯧꯖꯤꯛ ꯑꯌꯨꯛ ꯄꯨꯡ 9ꯗꯒꯤ ꯊꯤꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯚꯣꯠ ꯃꯁꯤꯡ ꯖꯤꯂꯥ ꯑꯗꯨꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯒꯤ ꯑꯣꯐꯤꯁꯇ ꯑꯀꯟꯕ ꯉꯥꯛꯁꯦꯜ ꯊꯧꯔꯥꯡꯒ ꯂꯣꯏꯅꯅ ꯇꯦꯕꯜ 8ꯇ ꯊꯤꯒꯅꯤ꯫ ꯇꯦꯕꯜ ꯈꯨꯗꯤꯡꯃꯛꯇ ꯀꯥꯎꯟꯇꯤꯡ ꯁꯨꯄꯔꯚꯥꯏꯖꯔ, ꯀꯥꯎꯟꯇꯤꯡ ꯑꯦꯁꯤꯁꯇꯦꯟꯠ ꯑꯃꯗꯤ ꯃꯥꯏꯀ꯭ꯔꯣ ꯑꯣꯕꯖꯥꯔꯚꯔ ꯑꯃꯃꯝ ꯄꯨꯟꯅ ꯃꯤꯑꯣꯏ 3ꯅ ꯁꯥꯕ ꯇꯤꯝ ꯑꯃꯅ ꯌꯦꯡꯁꯤꯟꯒꯅꯤ꯫ ꯚꯣꯠ ꯃꯁꯤꯡ ꯊꯤꯒꯗꯧꯔꯤꯕ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯅ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯏ-ꯄꯥꯎ ꯀꯥꯡꯕꯨꯅ ꯃꯤꯌꯥꯝꯗ ꯃꯄꯨꯡ ꯐꯥꯕ ꯄꯥꯎ ꯄꯤꯅꯅꯕ ꯑꯈꯟꯅꯕ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯂꯦ꯫ ngasi ayuk pung 9:30 9:45 fauba minute 15 gi pau legani ayuk pung 13 minute kundagi numit yungba fauba minute 9 gi oiba khanane na bagi thorama masandokani masida tongan ba rajniti dol singi miyut singna saru yagani numit yungba matung pung ama minute 50 dagi pung 2 fauba minute 10 gi manipuri pau legani Mikhal ki folga mari lenana numidang waram pung 3 minute kundagi pung 3 fauba minute 9 gi khanane ne bagi thoram sandokani bod masing thibegi yenglaga numidang pung 3 makhai gi pau akhanana minute 13 da sangdokle All Manipur United Clubs Organization amukon hairi isawi awaba mayok nariba miyamna season nakadaba nong da sangdaba yadraba ising phanganaba mari lenaba bipakna honabagi tangai fadabale Lubasike Charola Manhai, Health Bibhaki Medical Team, Amasu Isauna, Awaba Talaba, Mapamsing the Coin, Satuna, Analaying, Satabiki Tangai for the Balay. Lubasina Su Rise as the Isauna Maramuduna Awana Taraba, Muyakayata, Mating Pamgi Tabak Satari. Isa was in a small bar, relief Kamtali, Bamu sing the Maksana, Tangaba Polam sing left and a Mating Pangli. Nambol Lighton Zamamadi, Lighton Zam, Kavi Legai, Isauna Sola Bamiam, Nambol Awang Legai Yauna Tongan, Bamapam Kayata Hangli, relief Kamsing the Mating Pamgi Tabak Satari. Tabi ba pawasi Akasbani Imphal dagini Leibaga sige tongan ba rise amasung union territory sing da handak pangthokiba 19 suba lok sabha mikhal thengnakiba mirep singi maraibak ngasi leplagani postal ballot hana masing thiriba matung EVM gi vote masing thigani Lok Sabha Mikhal gi vote masing thibiga loinena Andhra Pradesh amasung Orissa Vidhan Sabha kendra singmadi maraki Mikhal gi vote sung ngasi thigani panba yai 19 suba Lok Sabha Mikhal gi vote April 18 dagi horaga tangkak tare thokna tha asigi ama phawbada pangthokhibani ngasi phongba pause singi maroiba paw singi dama hauze khetrimayum Premchand leire Premchand Thagachare dijamni Traipan Suba Lok Sabha Mikhal gi bot masing thi naba sem sabagi pauna ngasi phongma pause ayambagi maruiba pawina hanbe headline piduna phongna rakli Wenlan pawgi hanbe headline asi Lok Sabha da lan nangliba Manipur gi mihut ani kana no ogidagi haibadu ngasi khanglagani haiba banner headline asini kanana mai pakani haiba ngasi khanglagani ayuk pung 9 dagi District Headquarter Trama Thoida Masing Thigani High Headline Asina Shanghai Express Manipur Edition gi ahan headline ne Bot Masing Thibaga Manina Pau Singasi Morning Bell Manipur Mail Yauna Tungan ba Ayamba Pauchi Singda headline piduna Phongnarakli Manipur gi sit anima Congress na Phangani Modi PM Oideroi exit poll thajaningai oide miyam da utchai bani haiba Congress dolgi wafam masina Sanalibak Pauchigi ani suba headline oidi. Pausi Saga Express English edition gi ahan be headline oina fongli People's Chronicle da su tongan be headline piduna fong bo thengnare. Ponofam Pauchigi ekhanaba pawama oina Manipur Plastic Policy maming tagi policy ra haina wahang hang be headline ama yauri headline asigi makhada sub headline oina Ishauda tholok leba plastic bottle singasi athing bul leibagi kudam din natte haina fong mo thengnare. Manipur yang tungan ba Rayu Singda Central Force Sing Laikigani Haina ECI na Fongdoki Wafam Imphal Free Press ta headline on Fongbo Tenere Naga Nalada Tashan Kiba Mioi Pangmangamdri Nongai Nusit Remalgi Matung Semga Sagat Pagi Tabakta Awang Nongpok State Sing Kusam Nagatabani Haina Mukhyamantri Fongdoki Wafam Ichel Express ta Fongbo Tenere Dukandar Singapore ki Mamal Hena Yondana ba Maheroi Lup Taruk na Khanghan Kre Hairi headline asi Naharol Thogdangi Enka Kalam da Fongli CM Delhi Pankre India gi ahum subatam da Manipur gi shanti gi road map ama lauthorok pa yari haiba headline asi Manipur news phongmo thenare Tamilong jila da su Mikhal gi bot thine ba sem saba loire haina headline piri ganfiu melesu hariba headline asi ga manaba phongmo thenare Senapati jila gi oinasu bot machine thibi gi sem saba loire haina Hills Hornbill Express ta phongmo thenare Dwijamani Thagasari Premchand aroibada maroiba pawmo 19 suba Lok Sabha Mikhal gi vote masing hojik ngahaki matung ayuk pung 9 dagi thirigani Imphal West Imphal East amasung Thobal yauna rise asigi jila kharada vote masing thigidori ba sigi yenglaga gari satok sasinda ahongba leide
amasung leibag asigi tongan ba rise amasung union territory sing da handak pangthokiba 19 suba lok sabha mikhal thengnakiba mirep singi maraibag asi leblagani paulisa